ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯖꯨꯟ ꯊꯥꯗꯒꯤ ꯍꯧꯒꯗꯕ ꯌꯨꯔꯣ ꯀꯞ ꯑꯃꯗꯤ ꯀꯣꯄꯥ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯐꯨꯠꯕꯣꯜ ꯃꯦꯠꯆꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯣꯕꯥꯏꯜꯗ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯀꯃꯥꯏꯅ ꯌꯦꯡꯒꯗꯒꯦꯗꯣ ꯑꯩ ꯉꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯊ꯭ꯔꯨꯗ ꯌꯨꯔꯣ ꯀꯞꯇ ꯅꯠꯇꯦ ꯀꯣꯄꯥ ꯑꯃꯦꯔꯤꯀꯥ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯠꯆꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥꯔꯜꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯁ꯭ꯄꯦꯅꯤꯁ ꯂꯤग ꯂꯥ ꯂꯤꯒꯥ ꯑꯗꯒꯤ ꯐ꯭ꯔꯥꯟꯁ ꯂꯤꯒꯇ ꯑꯗꯒꯤ ꯏꯇꯂꯤꯒꯤꯗ ꯁꯦꯔꯤꯌꯦ ꯑꯗꯩ ꯏꯟꯗꯤꯌꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ISL ꯏꯟꯗꯤꯌꯥꯟ ꯁꯨꯄꯔ ꯂꯤꯒ ꯑꯗꯒꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯜ ꯀꯞ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯃꯦꯠꯆ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯩ ꯏꯟꯗꯤꯌꯥꯗ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯃꯦꯠꯆ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯁꯨ ꯁꯤꯗ ꯂꯣꯏ ꯃꯔꯨꯑꯣꯏꯕ ꯃꯦꯠꯆꯁꯤꯡ ꯂꯣꯏ ꯌꯦꯡꯕ ꯌꯥꯅꯤꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯀꯥꯟꯅꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯍꯧꯅꯕ ꯇꯧꯁꯤ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯣꯝ ꯐꯣꯟꯗꯨꯒꯤ ꯒꯨꯒꯜꯁꯇ ꯍꯥꯡꯗꯣꯛꯄꯤꯔꯣ ꯒꯨꯒꯜꯁꯇ ꯍꯥꯡꯗꯣꯛꯄꯤꯔꯕ ꯃꯇꯨꯡ ꯏꯄꯤꯛ ꯁ꯭ꯄꯣꯔꯠꯁ ꯑꯅ ꯑꯃ ꯌꯥꯎꯕꯅꯦꯀꯣ EPICꯅ ꯇꯥꯏꯞ ꯇꯧꯕꯤꯔꯒ ꯏꯄꯤꯛ ꯁ꯭ꯄꯣꯔꯠꯁꯅ ꯇꯥꯏꯞ ꯇꯧꯕꯤꯔꯣ ꯑꯩꯒꯤꯕꯨꯗꯤ ꯍꯥꯟꯅ ꯇꯧꯈꯤꯕꯒꯤ ꯑꯣꯜꯔꯦꯗꯤ ꯁꯤꯗ ꯆꯣꯡꯊꯣꯛꯑ ꯂꯩꯔꯦꯀꯣ ꯁꯤꯗ ꯆꯪꯉꯅꯤ ꯑꯗꯩ ꯁꯤꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯊꯣꯛꯂꯛꯏꯕ ꯁꯤꯗ ꯁꯤ ꯂꯤꯡꯛꯁꯦ ꯏꯄꯤꯛ ꯁ꯭ꯄꯣꯔꯠꯁ .me ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯅꯤ ꯑꯗꯩ ꯁꯤꯗ ꯆꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯟ ꯑꯅꯤ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯖꯣꯏꯟ ꯑꯁ ꯑꯣꯟ ꯇꯦꯂꯤꯒ꯭ꯔꯥꯝ ꯖꯣꯏꯟ ꯋꯥꯆꯞ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯄꯥꯏꯅꯕꯅꯤꯅ ꯋꯥꯆꯞꯇ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯔꯦꯕꯀꯣ ꯋꯥꯆꯞꯅꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯅꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯣ ꯁꯤꯗ ꯖꯣꯏꯟ ꯋꯥꯆꯞ ꯆꯦꯅꯦꯜꯁꯤꯗ ꯆꯪꯉꯅꯤ ꯑꯗꯣ ꯖꯣꯏꯟ ꯋꯥꯆꯞ ꯆꯦꯅꯦꯜ ꯆꯪꯕꯁꯤꯗ ꯑꯩꯒꯤꯕꯨꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯖꯣꯏꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯣꯝꯒꯤꯗꯤ ꯖꯣꯏꯟ ꯋꯥꯆꯞ ꯆꯦꯅꯦꯜꯗꯨꯗ ꯅꯝꯕꯗ ꯃꯥꯒꯤ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯈꯔ ꯄꯤꯔꯛꯀꯅꯦꯕꯀꯣ ꯑꯗꯨ ꯑꯦꯒ꯭ꯔꯤ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔ ꯑꯗꯨꯗ ꯑꯗꯨꯝ ꯒ꯭ꯔꯤꯟ ꯕꯇꯟꯗꯨ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥꯆꯞꯇ ꯗꯥꯏꯔꯦꯛ ꯆꯪꯕꯤꯔꯣꯕ ꯋꯥꯆꯞꯇ ꯗꯥꯏꯔꯦꯛ ꯆꯪꯕꯤꯔꯕ ꯃꯇꯨꯡ ꯑꯗꯒꯤ ꯋꯥꯆꯞꯀꯤ ꯈ꯭ꯋꯥꯏ ꯃꯈꯥꯒꯤ ꯕꯇꯝꯗ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯌꯥꯎꯔꯤꯁꯦ ꯆꯦꯠ ꯑꯞꯗꯦꯠ ꯀꯝꯃꯨꯅꯤꯇꯤꯁ ꯀꯣꯜ ꯑꯅ ꯌꯥꯎꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯞꯗꯦꯠꯁꯤꯗ ꯆꯪꯕꯤꯔꯣꯕꯀꯣ ꯑꯞꯗꯦꯠꯁꯤꯗ ꯆꯪꯕꯤꯔ ꯃꯇꯨꯡꯗ ꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯏꯄꯤꯛ ꯁ꯭ꯄꯣꯔꯠꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗ ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯅꯤ ꯁꯤꯗ ꯊꯣꯛꯂꯛꯑꯦꯗꯣ ꯉꯁꯤꯗꯒꯤ ꯌꯨꯔꯣ ꯀꯞ ꯍꯧꯒꯗꯕꯅꯤ ꯍꯣꯔꯦꯟ ꯄꯨꯡ 12 ꯃꯈꯥꯏꯗꯒꯤ ꯁꯤꯗ ꯂꯤꯡꯛ ꯄꯤꯔꯛꯑꯦꯗꯣ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯂꯤꯛꯄꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯠꯆꯄꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯆꯦꯝꯄꯤꯌꯟꯁ ꯂꯤꯛꯄꯨ ꯑꯣꯏꯔꯣ ꯅꯨꯃꯤꯠꯇꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯠꯆꯈꯩꯁꯤꯗ ꯂꯣꯏ ꯑꯞꯗꯦꯠ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯁꯤꯗ ꯂꯤꯡꯛꯁꯨ ꯄꯤꯔꯦꯗꯣ ꯉꯁꯤꯗꯒꯤ ꯌꯨꯔꯣ ꯀꯞ ꯍꯧꯒꯗꯕꯅꯤ ꯖꯔꯃꯅꯤ ꯚꯔꯁꯦꯁ ꯁ꯭ꯀꯣꯠꯂꯦꯟ ꯄꯨꯡ 12 ꯃꯈꯥꯏꯗ ꯂꯩꯔꯦ ꯁꯤꯗ ꯂꯤꯡꯛꯁꯤꯗ ꯆꯪꯕꯤꯔꯅꯤ ꯃꯦꯠꯆ ꯍꯧꯒꯗꯕ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯁꯤ ꯂꯤꯡꯛꯁꯤꯗ ꯆꯪꯕꯤꯔ ꯌꯦꯡ ꯌꯥꯔꯅꯤ ꯑꯗꯨꯒ ꯐ꯭ꯔꯦꯟꯂꯤ ꯃꯦꯠꯆꯇ ꯍꯌꯦꯡ ꯄꯨꯡ 5 ꯃꯈꯥꯏ ꯑꯌꯨꯛꯇ ꯑꯔꯖꯦꯟꯇꯤꯅꯥ ꯚꯔꯁꯦꯁ ꯒ꯭ꯋꯥꯇꯦꯃꯦꯂꯥ ꯂꯩꯔꯦꯕꯀꯣ ꯑꯗ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯁꯤꯗ ꯂꯤꯡꯛꯁꯤꯗ ꯑꯗꯨꯝ ꯆꯪꯒꯅꯤ ꯑꯗꯨꯒ ꯂꯤꯡꯛ 5-10ꯃꯨꯛ ꯄꯤꯔꯛꯀꯅꯦꯕꯀꯣ ꯂꯦꯡꯒ꯭ꯋꯦꯖ ꯇꯣꯉꯥꯟꯕ ꯑꯔꯥꯕꯤꯛ ꯏꯪꯂꯤꯁ ꯑꯗꯨꯗ ꯃꯌꯥꯝ ꯑꯃ ꯂꯤꯡꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯗꯨꯏ ꯂꯤꯡꯛꯇꯨꯗ ꯑꯦꯅꯤ ꯂꯤꯡꯛ ꯑꯃ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯁꯤ ꯁꯤ ꯐ꯭ꯔꯤ ꯚꯔꯖꯟꯅꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯃꯦꯠꯆ ꯂꯣꯏ ꯐ꯭ꯔꯤꯗ ꯂꯣꯏ ꯌꯦꯡ ꯌꯥꯔꯅꯤ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤꯁꯨꯅꯦ 4K ꯀ꯭ꯋꯥꯂꯤꯇꯤꯗ ꯐꯣꯟꯗ ꯌꯦꯡ ꯌꯥꯕꯅꯦ ꯁꯤꯝꯇꯪ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ